ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯑꯁꯤ 91.2 ꯃꯦꯒꯥꯍꯔꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡꯅꯤ꯫ ꯊꯧꯔꯝꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯄꯤꯒꯗꯧꯔꯤꯕꯤ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝ꯫ ꯑꯍꯥꯟꯕꯗ 91.2 ꯃꯦꯒꯥꯍꯔꯠꯖꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯟꯖꯂꯤ ꯊꯣꯛꯆꯣꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯨꯖꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯃꯤꯇꯩꯒꯤ ꯊꯕꯥꯟꯗ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯆꯦ ꯃꯆꯜꯁꯤꯡꯒꯤ ꯃꯔꯛꯇ ꯊꯝꯅꯕ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯑꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯀꯌా ꯄꯥꯡꯊꯣꯛꯅꯔꯤ꯫ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯃꯗꯤ ꯃꯆꯜ ꯃꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯊꯝꯅꯕ ꯃꯔꯤ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯅꯕ ꯑꯣꯏꯅ ꯔꯛꯁꯥ ꯕꯟꯙꯟ ꯅꯠꯇ꯭ꯔꯒ ꯕꯩꯒꯦꯅꯤ ꯕꯨꯖꯥꯟ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝꯗꯤ ꯃꯥꯏꯀꯩ ꯐꯥꯡꯅ ꯑꯣꯟꯈ꯭ꯔꯕ ꯃꯆꯜ ꯃꯆꯦꯁꯤꯡꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯀꯧꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯕ ꯑꯃꯁꯨꯡ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗꯨꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯛꯇꯛꯇꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯃꯆꯜ ꯃꯆꯦꯁꯤꯡꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯆꯥꯛꯀꯧꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯩꯗꯤꯡꯉꯨ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯦ ꯃꯆꯜꯁꯤꯡꯕꯨ ꯆꯥꯛꯀꯧꯕꯒꯤ ꯆꯠꯅꯕꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯍꯩ ꯔꯥ ꯈꯔꯈꯛ ꯄꯨꯔꯒ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯆꯦꯜ ꯃꯆꯦꯁꯤꯡꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯃꯇꯧ ꯅꯤꯡꯁꯤꯡꯅꯗꯨꯅ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯕꯨꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯣꯏꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯍꯧꯖꯤꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯂꯤꯅꯩ꯫ ꯇꯨꯡꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯜ ꯃꯆꯦꯁꯤꯡꯕꯨ ꯐꯤꯗꯥ ꯊꯥꯗꯨꯅ ꯐꯝꯍꯜꯂꯒ ꯑꯆꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯅꯔꯝꯃꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯑꯣꯏꯅ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯂꯕꯁꯨ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯁꯛ ꯎꯅꯈꯤꯗ꯭ꯔꯕꯁꯤꯡ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯅꯕꯗ ꯍꯔꯥꯎꯅ ꯀꯧꯅꯕ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯩ ꯀꯨꯝꯃꯩ ꯑꯁꯤ ꯉꯁꯤꯗꯤ ꯃꯤꯇꯩ ꯈꯨꯟꯅꯥꯏ ꯈꯛꯀꯤ ꯑꯣꯏꯅ ꯇꯧꯔꯕꯁꯨ ꯀꯨꯝꯃꯩ ꯑꯁꯤꯒꯤ ꯐꯖꯔꯕ ꯃꯁꯛ ꯑꯁꯤ ꯈꯪꯂꯛꯄ ꯃꯥꯂꯦꯝꯒꯤ ꯐꯨꯔꯨꯞ ꯑꯇꯩꯅꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯧ ꯇꯝꯅꯔꯛꯄ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯁꯦꯡꯂꯕ ꯃꯔꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯕꯨ ꯆꯦꯠꯁꯤꯜꯍꯜꯂꯤꯕ ꯐꯖꯔꯕ ꯅꯥꯠꯀꯤ ꯆꯠꯅꯕꯤ ꯑꯁꯤꯕꯨ ꯉꯁꯤꯗꯤ ꯈꯪꯍꯧꯗꯕ ꯁꯥꯐꯨ ꯀꯌꯥꯅ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯆꯨ ꯑꯣꯟꯊꯣꯛꯄꯤꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯐꯨ ꯑꯁꯤ ꯊꯤꯡꯍꯧꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯑꯣꯡ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯅꯤꯡꯉꯣꯜꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯒꯨꯂꯥ, ꯂꯐꯣꯏ, ꯌꯨꯕꯤ, ꯁꯦꯝ, ꯀꯣꯝꯂꯥ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯄꯣꯠꯊꯣꯛ ꯑꯌꯥꯝꯕ ꯅꯠꯇ꯭ꯔꯦ꯫ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯃꯄꯥꯟꯗ ꯁꯦꯜ ꯆꯠꯈꯤꯒꯗꯕ ꯄꯣꯠꯂꯝꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯅꯤꯡꯉꯣꯜ ꯃꯁꯥꯃꯛꯀꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯛꯂꯒ ꯄꯨꯈꯤꯕꯒꯨꯝꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯅꯕ ꯀꯥꯡꯕꯨꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯧꯒꯠꯄ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯛꯄ ꯆꯍꯤ ꯐꯅ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯆꯜ ꯃꯆꯦꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯄꯤꯕ ꯈꯨꯗꯣꯜ ꯄꯣꯠꯇ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯄꯤꯅꯔꯛꯄꯅ ꯃꯧ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯅꯦꯝ ꯑꯋꯥꯡ ꯈꯥꯏꯍꯟꯗꯨꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯏꯃꯨꯡ ꯀꯌꯥ ꯃꯩꯊꯛꯇ ꯊꯝꯕꯤꯔꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯌꯧꯔꯛꯀꯗꯧꯔꯦ ꯈꯟꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯁꯤꯡꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕ ꯅꯤꯡꯉꯣꯜ ꯃꯁꯤꯡꯅ ꯍꯦꯜꯂꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯍꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗꯕꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯅꯔꯒ
Atongba harau harau chaminaba matungda angamba kudol tamduna ningol chakaubagi asengba wahanthok lehenanaba hotnarasi. Wafam amana hiram kudingmakta ani thokpagi chatnabi leiriba lamdam asida ningol chakaubagi thoramsu ani thokpagi mawong amada laktibasi matam pumbagi oina kokhananaba hotnaminarasi. Masini ngasigi oina pujarakliba matam-matamgi wafam. Tabire ngasigi matam-matamgi wafamda ningol chakaubna lakpada. Tharom lanthokpikibi Anjali Thokchom. Tharom sandoktuna tahanjariba asi 91.2 MHz da sandokchariba Diamond Radio gi ahanba tharom paringni.